Hello Manipur Tabiribasingbu Ahanba Makta Taram Nokcheri Ningtham Thada Changakpa Matamda Aikoina Tongan ba Naik Maya Mama Thengnaba Ningtham Thada natana masi chahi chupada Thengnaba ni adubu thoidok hendokna miyuibagi aikoigi hakchanggi unchagi saruksingda Ningtham Thada matamsidai kari ahongba lakpa aduga masidai Thengnaba anaba nungaitabasing kari no haibadugi matangda ni ngasigi Hello Manipur Haksel live phone in program gi hiram thamjaribasi aduna miyamna ngasigi thoramsida saruk yabinaba telephone se hana muktang ningsingjarake aduga ngasi hojik studio da lengchindana lebire Babina Hospital gi associate consultant dermatologist Dr. Renold Mangshatabam Dr. Nachom matam kaithokpiduna lengbirakpagi damak thagatchari taram nokchari. Thank you Noisre. Ngasigi telephone number koina sizin jagadoriba Dr. da hangbirakadoriba wahangsing through tawrakadoba number C ningsingjarake 936232778 amuktang ningsingjage 936232778 haidiba number se koi hangdana thamjare lengchin biriba doctor dagi Ningtham Thada hujiki matam sidai sida koigi unchada Thengnaba anaba nungaitaba kari leibage habis na chingbagi matangda khangbining sing hangbiba yagani Dr. Hogdokchabasidi koigi mipum khudingmak yamna tagat tekpa fajaba uncha maidabu oiro khutchadabu oiro khongdabu oiro hakchangi unchagi saruksingsi yamna fajaba aduga tagat tekpa aduga si loinamak pamnaba ngaktani glowing skin english taga haibirise aduna masi laknanabagi si mangoina na miyoibagi unsa da hakchangi unsa sina tawriba magi mathose masi karino haibadu dagi amtang doctor na hogdokpiyo haijrake skin human skin akoi human gi unsa se si magi function je makhan leire doctor ahambada yan hana protection tawba akoi gi unsa se ma sina akoi gi outer most covering ne largest organ hai tare adum surface area da hairagadi aduda masina mana torise mapandagi su changako ngakthokpa akoi skin barrier function hai duna manungdagi su ising nanthokpa nanthokpa adum mayamsi mana su dum thingbi atopada na mana isagi body temperature je maintain tawe isada dum singli macha unsa da yawa singli macha sida cheliba mayamsi seasonaraga akoi body temperature maintain tawba chine most common magise aduga hakchangi akoigi phattaba potcha kharasu humang oina mana puthokpagi thabak yes mana dum akoigi hujigi temperature regulation ji matung inna yamna sagale humang thadoka mathakki unsa je mo kitang cool down to hanba kitang inda halapa si thadokpa si dum isagi toxin kitang salt kumba acid kumba jo dum khara hakchang da kana daba poching dum mapanda mo thadoki dori excretion humang du dai yahon gi dori ne oi aduga khwaidigi maru oiribadi mapandagi changakadawa mahik matang kari phattaba toxin phattaba pot mayamdu ngakthoga thambado phone call hanbam to lokthokchagi hello phone ngai jaboy na doctor makha chathajage hujiksi chahi khudingi tongan ba season lai Ningtham Thada kalen tha degi naken tha leidana leiriba mayam sigi maraktegi Ningtham Thada gi matam sidai sida unsa ga Ningtham Thada siga kari no mari leina ribse Ningtham Thada lakpa matam sida kari ahongba lakpa ke takbi ko sik winter yosala basida di humidity nem dharakpa hena ingtharakpa matam sida kaidogi haibada khogi atmosphere da yoriba nuksit nuksa da yoriba isingi changsi nem thare masina akhogi unsa da yoramiba khogi mathak tangba da yoriba isingse unsa gi isingsi ju mapan da dum evaporate tawraga hena ising mange akoina trans epidermal water loss sita ising inil yauragadi maduna adum khara fatharaga dum leipa adum mapanda ising gi changji handara humidity handaraga di akoi isadagi yaujari bas evaporate tawduna mapanda mangi duna skin je amuk hena dry ohelle adagi di mo winter yosalakpanina akoi gi mo ingdare haiduna mai hena yaiba heater da manakta phammaga phunakta mai phuda yaiba se sina ju hena mo skin je dry ohinba hena mo water je manghallaga skin gi hoi aduna sisine main akoigi change winter da thengnarise phone call am talok chage hello somgi ming leifam takpiraga wahang hangbiu hello aduga hujik doctor nam takpiba skin barrier haidana akoigi miyoi bagi uncha sina magi barrier amakak
manungdagi thokidauba mapandagi changakadaba mapandagi sina fataba pot changakadabadu mangak thoe manungdagi sina hakchangi yamna maru oiba kano posak mayam si mana kuyom oina thamaganda mapand thooloi dorini masigi skin barrier se kitang mayam punna khangmin na ba nungai na ba ta haijake koigi skin barrier se ahambada koina physical haidi koi mitna uba physical object koina leiba hairagadi mapangi koigi skin je sigi cell mayam je koigi cement na wall sembagumna cell sima leire cell gi marakta koigi ceramide thau unsagi thau mayam toraga cement ta check na chanjan badong nan maina chalaga lei magi formation si doctor aduga masigi marakta leiriba sida leiriba thau jingsina mapandagi akhoi gi ising changapa thingba manungdagi chu ising mapanda sokiba thingba hello hoi hoi takpiu somgi ming leifam takpiro wahang hangbiu I Ningtham Tobul-dagi Ningtham takpiro Ningtham sir aina khangjaning base akhoi angang sahi tere nipan bisore masi isingna akhoi pukhi bahaiba tar skills prof khudu ogang nouraga leiba ado masi se ko sungam ngambar dobra dakse adum leire do somgi hujiki aina ani suba wahangdana allergy si matam season gi matumi ne hekta hawrpan nai badong tawba ko masi suka masi phaba sungam ngamdabra sintanga than hoi phani hujiki ahamba hangakpa dakokpa magi matang sida dak se akoina sokpagi level skin gi level du dadi leire mathaki maku kuron macha mu hubo oiragadi dum tha ani humarai da dum oselakpa yawi yam ka hena manung yongna changsannaga soagadi adum pharakta su dum yawi adugidi akoina dum yengaga tamaina lubano kayam kuirage yengaga dum hidak tharaga dum pharakpa su yawi aduna taba topa noi taba leiraga su dum laser kapaga adum kitang handa hanbadi dum akoina fade out haitare doctor yengbada khangoi daba mawongda tamaina phan basu ngami aduga second da allergy gi phabagi matang se asengba hairagadi allergy je completely cure haibadu dingamde haidi hujik layeng raga matungda thola oi haibadu dingamde masi manungi dagi kitang soirapa isagi manungi dagi soirapa potni aduna khwai somna tobigadabse sigi kainom so ubada charubada allergy tawre hairagadi adu isana khangjanjaba isana joton tawjaba isana adu tawrure hede adu thengudaba charudaba sina khwai important ne aduda haurakle hairagadi hidak charaga namthaba haurakle hairagadi hidak charaga namtharaga thamba sina tana direct cure haibadu leiti hello tajare ming leifam takpiro wahang hangbiu tare kumpham makare kagi nauran rajo ni sa takpio rajo akoi ki hakchang da akoi ki undha da akoi ki toba phi lai koi ga haiba degi allergy dong na ma ko indam da kali matam de kasu ka hene to de indam da weraga phi lai koi kumba kai kumba hawruk basibu layeng da kamai tawre layeng da ke kam dau ge sinam tang doctor na takpira madi yam ngani hajin ba sa pani hujiki panbira iba ningtham thagi matamdana ayamba thengnaba skin gi te anaba singchu leiramgani badusu takpiro duga raju gi wafam siga mari linana su takpio doctor hoi sumaina like koi dogna ring tholakpa haibajida akoina mitna haifet yengdragadi khangdaba makhan yamna leire tawba yari se fungal infection tawragasu oiramba yai natraga allergy makhal lama eczema haina adungi so dum oiramba yai ado sigi dum layeng badung ngami aduga layeng basisu haipet chinna hairaga direct thaba pharmacy gumada chatlaga hitak pangtai taibagi mahutta namutang hospital da lakpiraga akhona yengthoga haibadi sida yauri basi karino sumaina fungus gumba yaubra yaudabra yengaga adugi direct test amani tokthoi hairaga direct appropriate chana ba layeng lomda oina changsan mana phagadaba mali haipetam ado sigumba koigi unsa da thengnariba nungaitaba singsi doctor no hospital gi OPD da di adum loina thengnabiram gani aduna karam ba khara toina lakan ba ningtham thagi matam sida thengnaba se masi angang nupa chahi khaidabra masi loina makta thengnaba yabra takpio hoi adum ayamba matam da dum intham da hairagadi ihan hanna khwai common oina thengnabada khoigi skin dry oibase khoina xerosis hai khoigi medical term da masi winter tholokpa da dum humidity nembada ge dum tawgani masina khwai
ihan hanna horakani laina khudimakt skin dry oibase sidadagi henjallaga skin dry oirakpadagi khogi barrier kairakpadagi mapandagi changakpa yaba khogi allergen gumba irritant chemical gumba je changjallaga khogi hujikan gi thengnaba adum mayam thengnaramani eczema gumba haiba adadi allergy gumba se sumba se zum thengnarakani adagi hanagi laina leijaramba isagi laina gumba psoriasis gumba adagi lupo akoina seborrheic dermatitis sai lupo gumba adagi chimban kairakpa lip dermatitis mitki akoibada torpa khoiki eyelid eczema kaina hai chitore adidi angangi sida thoroi kup toba ango ba khajai da paklakpa si dum hojik te ahan da ju dum thengnare angang da ango palpa si mayam si dum thengnare so si mayam je hortringa de ihan han kam dogi haibada skin dry oibasi skin dry oibasi na ihan han horani sidaki mathang aduna di ihan han basi di winter gi matam da skin dry oibasi na season sina dum porak pot ama oire aduga masidagi ne mathang hawra ka dori se phone call amtaga lokhachage hello adu jiki doctor na takpire winter gi matam sidai anaba marwena unsagi mayam segi hawrak phamsi unsa si kangmase unsa si kangbasidagi hawrak pane na aduna di ekhoina unsa kangdanabagi honabasi kanghandananaba honabasi mayam na mathau taraka dori aduna masi aikoigi hanagi hakchangna tawjaramba skin da magi aikoigi moist haigadra thaure yaujaraga adagi adum leijagadaba potse masi mangkibasi kamdongna aikoina thingadage amta takbi hoi ahambada akoina winter da lakhutgadabase akoina khut hamba hoi adum hujikti thabak tawnabanin mayam su toina hambire adubu khut se hamba hek loiba matungda khoigi moisturizer je phajana taibiba khut hamba ji da ju winter yoksalaga di yamna sapon yamna harsh oiba je season adaba adum gentle loiba khoi skin gi pH ka mari lainaba adumba sapon season abiba aduga hek hamba loiba ga skin je kitang moist oi ngai sida moisturizer taisan bi ho pungkang kangdringai da hana taisan bi ho ba adum moisturizer toina season abiba ayuk nungdang nang taiba na tabi adum marak taju kitang kangjalakba phawragadi adum sat nanjan biba hoi hello Hello. Songi ming lefam takpiraga wang hangbiro. Good morning, sir. Good morning. Sorry, Bisorjit. Angel kai de ni sir. Takpiro. Mada sarni bi kai khona jari. Takpiro. Ai na sarlagi kangi ning ber se khugi. Amang na koi sunlight tagi koi mai sir chi te khugi. Mu daga lai. Akse ka masi koi haba chung ber masi kari treatment tawraga ai koi hanaba tawgo ya bage duga mana sha koi samsi doctor ibasi already am tawga ba ana di tarumde masi hauji che amin he samgi any kind of akoi samtai na se koi china ba dam allergy dam tawle masi ya ana advantage oina kaina kari kai lokhala masi samgi doctor taiba ya kadage aduga aroibada sa aling champhada maru oina khogi dry oibasi skin dry oibasi kai go procedure ro pagadage singa tangki khapadan takira Pani wafum ni hum takpiri ahan bagi si nungsa na katheki bagi wafum ni biri se takpiu hoi sumaina nungsa na katheki ba sumaina musan gi basidi akoina layeng bada aham bada skin jim moisturizer ka sunscreen ka sidi base oina dum season ni regularly aham ban moisturizer hanana taibiro skin do thothare kitang thothare haira kanda mu sunscreen ji ju hujik adumaina soksale haira bani na commercially phangba swai da phangba ji season na bagi mohta khoi gi dermatologically kaino toba afaba sunscreen sombo oina season na bi physical sunscreen na haine khoina chemical gi mohta physical oina hena prefer tawe sigi matang da si taibiba adagi khamdekpa musalakpado phanaba nungdang da tainaba cream amaga jumu hapkani aduni mu kitang harsh oigani aduna nungdang da dang taibiba adubu sumaina musalakpa khamderakpa si ju makhal kaya mamung laikre skin gi yengpada aduna direct hidak se pharmacy chatlaga hodringai da amutang di hospital laga yengsi aduga kari taiba yabagi isaga chanabado yengnaraga dum hidak tharaga dum phabadi ngamgani hoi aduga sam machu sangbagi hair dye gi matang chidai sida allergy am token ba kangbu se masi gi thoktana ba kari upai lege hoi sumaina allergy once thokre khaladi adugi hidak to amhon season adaba haidi makhan laigre hoji commercial garnier adu ta yamna phangre adugi mayam du pangsin da season adabagi mahutta
ahamba sangibada kai kai ingredient yaubage haibado hana yengbiraga si ingredients yaure sida sumaina reaction to e haide du amon season na bidaba magi muscle sing de yenga adu season na dabidaba aduga hujikpudi hypoallergenic kain haidana topa skin sangba yaba color yamna laikre adu oina season na bibana phagani hana reaction thokre haide dum punsi supa dum thoga lairani aduna adu avoid to biba so the hypoallergenic haiduna khoi tongana ma tholai adu oina season na biba hoi hello som ming le from takpiro wahang hangbiu ai phone to se no machine bi ka singna ka digi hoi bibeka takpiro ina ka buda mi amna ko ani mo si inu jogu mo ko dum wa ne jena ko hoi adana ni ni da na le si skin ne soya ba da ko ki tam na gi jen mo tai se so ko ni di se ja fa bo de no je ko khonjel ning ba kana ngum na ji kin gi san ban to phana ba ga evla am ko to se hoi da ku ju confusion sa apa ba ju command define to de ge se to khonjel ning ba Pani ahan bagi si Ningtham Thada Thengnaba abani iruja base ising ai ba thekni khandana mayam se iruja bagi kenu je khara handa bagi wafam ne adu numit khuding iruja base di phai haina di adam hainei adu khara numit nini humni leira luja base ki amang ba kenu takpio hoi adum iruja base adum no makala ka no luja ba nini kala yam ngam salakta ga din nini kala ga dum luja bazu kaimta kaide adu anmaina kala ga lujara ga di adum fazana scrub bat na dum tawthokpi ba adu winter yoksalabanina yamna asaba ising di season da kitang lumbu saba koine lukewarm hai english ki term da hairaga di yamna asaba nataba lumbu saba si season bi ba aduga iruja ba hek loiraga ngasai mamang du chu hai ki ba koi ki skin je thotli ngai da moist oi ngai da duga moisturizer taishan bi hoba kangaga taisalaga di kitang effective oi watli aduna kitang thot lawba insa moist oi ngai da taishan bi hoba aduga sapon si chu koi ki pH skin is pH friendly oi ba sapon ni season bi ba hujikan thoi be alkaline adu da to da bi da kitang moisturizing soap kumba sindet bar hai koina haibada adum kan doctor khaina dum prescribe to ba adu ina season na biba winter yoksalaga di hoi ado khoi gi ordinary yum kuding makta koina thaina degi adum season na dana lai se glycerin simadi khoi season re unshagi kenu sisu magi kuchu mangdana ba de kenu ta do glycerin gi purpose tongan busu doctor na takpio aduga hujiki hybrid ba bibekan hybrid isi hujiki lotion moisturizer kenu mayam sidi amna khara costly oibanina yum de hek phangjari ba glycerin gumbase machine adum Ningtham Thada len gi ba yagadra sida kari wat lege machel tapio okay glycerin se yamna phai akhoi gi masu moisturizer makhal lamani adun ma che khone humectant thai khoi gi taira kanda unsa manung da ki oina ising je chingkhalaga mathaki unsa je cholhanba aduda ma direct oina concentrated oina taira gadi skin je hena insa ising chuk thoga hena dry oisale aduna ma je khoina taibada ising kitang ya chanaraga thaina dum tainarambado mainam taibiu adu ma taibagi mathak sida khoi gi petroleum jelly petrol tam vaseline haitare vaseline do dum nanjan bi fai mathanda di tongana di taihaningde maga petroleum jelly gumbamga yanjalaga taisanba adu di fai hana glycerin do hana nine taisan biro adugi mathangda jelly do taisan biro hello ming le from takpiro somgi wangang bio hello aduga hujiki ekhoi gi Ningtham Thagi matam na sai doctor an supan bi adegi ngasai hujik bibekan hangbirak padasu irujaba khara latpagi khara nom kala nom lubagi wafum haibira do irujaba de am nungai ri se hoi phone hello tajare sai to ge na bono digi bombe manga ne sa hai bi oi bombe tamo sa digi khage ne skui laisak thung se mas kamai to ko ka de adu ko gi maina pokhe bo kot ki ba adu ko gi maina sa ki ba sa ji ngoi bo ko le me am ji mase ko ngam gadra ngam modra se ka tang doctor di khanje ne bai ta pani doctor le tabise sumaina laichak thuba dai sumba angauba pokpa kokadra ko idra haibase si je haidi ai mamang join haijagi ba makhal kaya ma leire sokhiba magi type makhal du da ju khara depend tawre sigi layeng se adubu sumaina hekta akhoi mitna yeng da bida doctor amana direct photo yeng da bi haigadra magi leiriba leina mawong do yeng dan direct haibade isu ngamde karigumba yamna deep oiraga di dum layeng aga ju dum almost
60-70% फगलगा फुल फगत पंगमदबदी यावी अदुबु हाइफेट अमतंग हॉस्पिटल दा लाकपिरगा उतलगा येंगागा फगनी फरोय हाइबदो अदुमाइना येंगागा हाइबनगदी फगदा हाइना खल्लेइन होय हेलो सोमगी मिंग लेफम ताकपियो वहां हंगबियो सारे सोमथाम इबो यामा के संपातेगी इबो यामा ताकपिरो स्किन सी याम ड्राई ओइबा अदुगा नुमिदांगी मतमदसु खरगा हकजबा अदुगा एको इरुजबा लोरगा एक हकजरी से मसी इसिंग वदि अफबा इसिंग नेदो मसी करी करी इरुजबा लोरगा सेक्शन थवांग तखुत कदेगी अदुगा कोई नहा चही मतंग साधना कोई की माय मिते याम रिंकल ओइबा हाइतारे माय सुपको पयाम ला इसे मसी कोई करी करी सेक्शन थवांग कोई सिंग याम फजना थाबा अदुगा हाइरा मरांग कायना सागदी स्किन से तगत तगत तेना लेना है सिंदा ताकपिरमुसा होय पानी अहन बगिसी उनसा सी मरोइना इरुजब लोरब मतुंग दंग साइगी लोसन नुंचंग तेहौदबगी वाफम मोइदोरिनी मसी हाकजब तोइना थोइसे इरुजब मतुंग नत्रगसु अयुक्ता नुमिदांगदा अदुम नुंथिंदा हाकजबगी पोट अमख यावर इसी मसी करिगिनो मसी अहमदा हाइब या कमन ओइना स्किन ड्राई ओइबसे स्किन ड्राई वंस ओइरकपा हाइरगदी खोगी स्किन जे क्रैक मिनी मचा क्रैक चल माइक्रोस्कोप तगे येंगदी लोइ उदोइनी क्रैक चलगा लेदोइनेबा क्रैक चल लै सी क्रैक चटपसिदा हेने एक्सपोज तोरनी मपानगी फत्ता हौती चगजलगा हेने हाकजरकपा अदुगिनी सोमनजु ओजि कॉलरना हाइबिरंबा इरुजब लोइरकपा नुंगदा वारमदे हेन हाकजरे हाइजे याम लाइना अदुम यावबगी नते स्किन बट जस्ट सिंपल स्किन ड्राई ओइबगिनी मदुदा इरुजबदा ngasai join haijagiba yamna asaba ising nataba lukewarm water lumbu sabana lujabiba sapon season abudu kitang moisturizing oiba sapon oina season abiba aduga hek irujaba loirpaga full dry oidring aida kitang skin do choli thot lauring ai sida khogi moisturizer nanjan bi hoba moisturizer je dum phangba hojikan de dum ceramide yauba khotba oats kaina mayam hainabado adum season abiyo kemta kaide vaseline ge dum jelly dum taisan biba kem kaide sine dum haka jabasu phagani skin dry oibasu dum pharakani aduga diet tasu asai haibi ki bujo अखोई हाइरा चाबा अदु यामना फै स्किन रिंकल लाक खोटपा दुम अखोई एंटीऑक्सीडेंट यावबा हाइरा चाबदा दुम फै मदुम मसी दुम स्किन गी हाइड्रेशन जो मेंटेन तवे अखोई हाइरा चाबसिना स्किन द यारबा इसिंग जी मेंटेन तौनबा अखोई की इसिंग यामना थकपा दरकार ओय स्पेशली निंगथम धा मतम इसिंग थकपसे अखोई याम हंदबरा इन खले निंगथम धा थकपा याम थिना हंदै मयाम जे थकना दे पक थकता मदुदा अखोई की इसिंग हक्चांग द यारबा इसिंग जे दुम रिप्लेनिश तौनबा हाइदि दुम मेंटेन तौर लैनबा मपानदगी जो कोइन थकपा दरकार ओय कोइना थकत्रगदी स्किन द यारबा इसिंग जे कोइ मेंटेन तौनबा इसिंग जे काइदे पुरकनी अदुना फजन थकपीगदबनी अदगी कोइगी फ्रूट से स्पेशली कोई सीजनल ओइबा हुजिकान मतम की हैरा हुजिक नोबाब याम कन्ना सानरी नोबाब से दुम फजन चाबियो केमता काइदे सी याम तोइना दुम चाबियो मोइदि यारबा एंटीऑक्सीडेंट दे विटामिन्स मयाम सिना तो कोई स्किन फजन मेंटेन तौगनी अदुगा नहा ओइरिंग द स्किन खुजलक रिंकल लाक हाइरगदी कोई अदुमबगिदी कोई सन एक्सपोजर सिनानि मेनली अदुना सनस्क्रीन अमा फजन तेहनिंगी अदुमाइना दुम तैरगदी दुम मथन रिकवर तौरकनी होय फोन कॉल अंतक लोक चेक हेलो ताजरे मिंग लेफम ताकपियो दौजरे इबा आइसे नंबोल फजिंग चिनिंग दगी हवोय बमी बोतोबा ताकपिरो ने उनसादे हिदाक तै सदिको होय नुंसादे पुंग कया दगी कयाबो याय दुने अयुक नुंदंग वरम ने हेना कदाना हेना याय बने हेना फगे अखोयगी उनसादे ngok thongna hidak trai taiba machina akaiba oibra oidabra machigi mata ga sida expana marik chumna takpeba moba funny akhoi nuksang hak yai psi unsada kanabra adi hidak ate mayam skin gi leiri mayam sigi season gi takpio hoi skin akhoi gi unsa nungsa haiphet yai ba je yamna kanai especially morning da pung tar ayuk ki pung tara wai mapan tu tara yaktringa gi sidai ngai yai ba yamna kanai sigi matung sigi je yai ba matam je skin da gi akhoi gi vitamin D hai ba akhoi gi vitamin je sungi vitamin D je skin gi yamna kanai yamna phai atopa body gi manung gi function mayam da ju yamna kana ba pi aduga hidak mayam season na ba adu hairagadi ai gi motadi yamna pangsin season haningde hoji advertise ke baktaw tawbada ngawna ba si taibiu chemical si tawba khotpa adu da retinol ka pangsin season mayam ama su lai mayam ama su lai hantak ta ju phanyam pawda tabiramani thoki ba mayam hoi aduna pangtai te hen ningde
kitang sizinagi hairagazu doctor gi manakta haipetang lakpiraga si yagadra skin type yengaga skin si tawi skin si sokpa yawi hairaga yengaga adumaini isaga chanaba ama routine ama sembana phagani haina ina khalli hoi phone call amta mulu ko chagi hello song gi mingle from takpiro wahang hangbiyo hoi tajare Good morning, sir. Good morning. I am Spai Walakai. I am from Promila takpiro I am sad. I expert handling the sea. Sunscreen gumba taiba matam sida SPF se 60 plus wanga di pai kollega na sum haina bu yaw ba to si kaya mu yam na sum no sigi kana ba sina yam na phangge to sare khangjani hoi nungsa no unsa di bida kari no mangi se SPF ka kari mari leina ge takpiyo doctor SPF ha ge khoi sum simple term hai sun protection factor hai bani nungsa na yebada khujiki tairi ba potuna kayam thina protection pige hai bani ado agi mot di SPF 30 je na enough ne akhoi khujik pi re ba 50 60 70 kai mayam na di pam pam na ba se masi kachu yam kana 30 yorgadi yare 30 yorgadi dum 65 95 to 97% dum protection pi re 50 60 70 100 yograbauda adum 97 98 swaida dum lai kai shami khet na aduna koi masi gi sunscreen je ya matam da kalen gi nungsa yamna yakna saba matam si doina taina raga ningdam da si di sunscreen gi keno se mu kaungna bagumba matoy ado masi chei chupa tai ga dabro hoi khoi gi sun thokpa kangbu ki sunscreen ji di khoi sung tha ba yade summer da na kitang nungsa yak pagi wani but winter da su adum khoi yak de khan bagi wani khoi but UVA si di dum di yore UVA si ni khoi gi skin ja aging tori ba hen hanu san ba skin da wrinkle gumba la halise UVA si ni UVB york tra ga ju UVA si di dum yore aduna khoi gi kaino si di sunscreen si di sung tha ba yade summer oigera winter oigera nung chugera hello Good morning, sir. Ten tak na hangbiro mingle from takpiraga sir I di khuning kai video ina hangjauge takpiyo ningam da he boy buga khoi ta khuning kai ba hoi ado si kali tawbaga phagadage kamaina tawgadage hoi mani maram sidam ta haibiram fani mayamne amna toina thengna ba khoi khanaba da su masi thage toramamni hangbiro ko yam phare khoi khuning kai ba se aham da yumna tawba ya ba sing je haijara angage aham ba nungdangumba nungdaringumba ayuk nungdin oirasu yai hana khongdo ising lumbu sabda hana nana lupiro masida thum kitang section ge ama to ge kem kai de nana sengdok piro nana lum ising da lupiro thothare haira kan da hojikan mayam phangna ba dum petroleum jelly vaseline kai ka dabba leibodo adu dum nana taisan biu nungdin jupa dum tairaga thambiu ayuk nungdin nungdang ayuk nungdin num tayu sumai dang tawboda dum phanyam phargalakani maduda phagalakte hairaga di atopa mayam taiba yari khar akan ba adudi isana dum direct taihaningde doctor gi makha da taihaninge dum an bagi si tairaga mutang hapta ami yengbiro soiduna phagado mali doctor haibirise yam nuaijare akhoi gi ningtham thada thengnaba unshagi nungaitabasing skin problems in winter sigi matangda Babina Hospital Khabai Soigi Associate Consultant Dermatologist Dr. Renold Mangshatabam dengbirak tana phum kya takpi khiba doctor bu thagat chari thank you